Handak Pangtok Sagadori Bakui International Year of Quantum Science and Technology Segi Workshop Sida Mayam Soidan Yobu Se Quantum Science and Technology have a say Yamna basic sciences Tagi Horga, Hosu Power the latest technological development Loin among Sunaba Yoba workshop Ogadoribani, Hiram Kudimo touched Ogadoribani. Lebak ama sakot pa hai science and technology sakot tana sakot pa ngambanati yam subo apam aikoina mapan lamdagi aircraft leibi ai fighter aircraft India na ate country dagi fighter aircraft leibi ai nuclear reactor leibi ai technology judi pirakti mani technology transfer hai basidi tawdi ko aduna technology science and technology hai basidi akoi isana develop tawjagada bani aduna science and technology da especially basic sciences da akoi mayam attention se khajitang haidok kibudo ai wakaldadi science and technology sakotana lam ama sakot pa yaroi aduna science and technology da akoi gi mai ji am onsal laga akoi gi lebak se karma mong da yam tuna sakot pa yabage sustainable way da haibadu khamin na ba akoi gi basic sciences da khajitang mai onjan jaba amasung latest applications of quantum science masigi idea khar leina ba workshop se soidana yawbiu aduga sidai kanaba lobbiu haijani haugodo ban numit ka to hapet haugodo numit se February ki tang kun ga mathoi aduga numit humni tawgoda 21 22 23 physics department Manipur University venue na maru men venue se Manipur University ki conference hall physics department ki conference hall da maru ina pangthok sagani maru oina masida speaker oidoisi kogi yamna oja amu oina khwaidagi Manipur da singthana ba oja professor si amuba sing mana quantum mechanics horpa conceptual kaino singang bigani matungda kogi hujiki yamna quantum computer laktingagi mamangda ko khara koi Einstein ga Bohr gi debate ko EPR paradox hai madugi matang sida ngang do se koi oja TS Jakendra Singh ko mani ngang do ni adu mutunda koi oja Rajmohan laire adu oja Dorian laire oja Dorian ngang do sina hojiki modern quantum science ki technology sing se emerging technology sing se kari no hai si mana masi nainaraga mana present tawni so main tawtana mayam ama leihre ko adu masi amona phangaroi dongni ko masi yawbiu yawbasi yam kanagani angang singna maruina inkhalaleba nahawariba scientist sing undergraduate and postgraduate students sing research scholars sing college goja sing university goja sing loinama lengbiro lakpiu Manipur University conference hall ni physics department ki adu tangkun mathoidagi haujagadobuni amasi yawbinaba adum contact oba adum yare haina luxury mas Keshorjit ngatang akoi lakcharabada handaki Manipur da pangthok kodoriba maruina Research Institute of Science and Technology na sillaga akoi gi numit humni sup na haija batai ko masigi kamain tawdana sinbiri langbiri aduga Dhanmanjari University na karamba role lori Manipur University na kari tawdo ba haido habitan highlight to be yabra yes sir haijage akoina handaki International Year of Quantum Science and Technology United Nations na all over the world celebrate toriba sida akoisu handaki ahanbagi oina workshop on International Year of Quantum Science and Technology I will say 21st February dagi 23rd February 3 days se sinjanabagi akoi ready oijare hariba venue di akoi Department of Physics Manipur University gi conference hall da pangthokpagi akoi leijare hariba workshop ase akoi Research Institute of Science and Technology Imphal amasung Manipur Science and Technology Council anina jointly organized tobani aduga State Bank of India Imphal na sponsor tobiba workshop ne hariba workshop ase koina plan tawjaba sequence of events handak sahi da plan tawjaba singji gi marakta ahan bane aduga hariba workshop sida koina Manipur University adudagi Dhanmanjari University adudagi Research Institute for Science and Technology ki hoigi member adudagi atai mayam volunteer mayam go punna pangthok sagi hena sinjaba workshop ni hariba workshop se Manipur da leiriba akoigi scientist mayam adudagi Manipur dagi haukiba mapan da leiriba scientist mayam
not only in India but abroad. USA degi su yagodori online ta online hai de blended mode pang thok do boni na yes hoi yamna nungai ba amati yamna phajaba program amani haina lojai maru oina manipur da leriba young scientist singna quantum science and technology bu pami ba naharol singidam tadi achoba platform amani loina namasde da akogi scientist mayama manipur da leiba physically akogi interaction toba natana online da su atopa countries singda thabak suriba koi scientist singa unadana wari batai saba noina moiga knowledge share togani haibse tabada yamna nungai wa wapamni mayapur maksu hariba workshop site da yawbina ba hona biu haiba wapam se thamjari ado noise ado akoi Keshorjit hawjiki oja hoina DM University da laibirabani experience ta haijabatai maruna physics department ta akoi quantum science and technology haibse yamna high energy physics ni aduga masi kari hani mathematics yam involved toba adugumba physics ki branch amani haina akoina lojabani ada hojiki matam sida akoina thenaja matam da manipur gi naharol singsi masi manipur gi danate bharot ki wena su haijaba tai yemba matam da naharol singsi mathematics loba masibu kogi puning changna nainabagi chang asi yam nemak pra yam handarak pra haibasa koina khanjabani mamangai da royal science ka hai gare gati yamna chawrawani haina khanarami bani physics mathematics chemistry ga lobasi haijari ba ko do hojiksi dem college of science su yauna physics chemistry mathematics yauba sigumba mathematics involved to ba akoi combination natraga masigi streams amasi mayamna khara pamna basi walak paga dong to masi matang de kari haibininge aduga masi afaba sintomne hana lobi bara ojagi mota khara tan thambiu masigi se hojik lairiba akoi gi current situation haiba tare ko sina su khara effect to bra haina aina khanjai ahan bada akoi covid ki chaithek ma yam chauna phangkre 2000 dagi hora ga chahi ama hena aduna covid ki madam se da akoina sai teaching learning process se yam thina effect toba aduna mathematics haiba sidi aina marak tagi changaga eta haigada ko chuna taba ground basics tagi step by step hairak ba ama changbani na any step ama tatkibada adum line adum pause adum phawna roi tine ba covid ki chaitheng ama su yam leikhre adudagi amu haukiba covid ki setting aduga hoji Tauriba Iran Lairiba Singh Masina Maramoraga Naharol Singi mindset si Larik Lai Surom da commonly ati subject su mathematics ta nadana ati su dum khara sotharap tawna chatpagi trainer sibuti adum leire asigi mathakta amu normally mamang si leitraba su akogi mahiroi sing sigi marakta mathematics pamnana lobagi sang se khara handarak pra haina akoina ujaba meeting si masi kamai tawduna physics department na masi pamanna ba honari aduga handaki quantum science and technology gi sahi si observe tawna ba oja hoina kamai tawduna ngang singda motivate tawge haibedagi matang do haibetang haibiu okay hoi akoi gi physics department da changai ba ngang sing se sometimes mathematics sam haibusu yawi aduga in general mathematics se kitang mayai wada adum kitang khandaba sizu adum yawe angang sing di khara amadi kahani koi physics da mathematics se important oi have se kya khanjalu da sum basu thengni aduga hojik se akoina syllabus NEP da yauriba syllabus da koi latest teaching method da akoina computer se sizinaraga computer programming se angang sing se tambire aduga mathematically yamna complex oiba equations mayam se koina computer program to solve to ba haidi equation nang uraga equation that ubuda solve to ngam da haidi differential equations for example koina quantum mechanics ta yam toina seasonary Schrodinger equation je hanadi whiteboard ta blackboard ta sang na holi bani do pung ama changna ani changna loi da basu yauri bani hoi aduna sai gi angka gi mayek akta sum uraga angang sing ji da sometimes yam dry man ba mu yaw ba ado se adagi mu Schrodinger equation da koina Schrodinger equation has quantum gi quite fundamental over undergraduate level equation ado sigi solution is koina case specific case khar khaktam solve to ngam ba ado khajik computer programming se pusala aga ko numerical method seasonaraga Schrodinger equation the wide variety of Schrodinger equation je ko hoji solve to re ba ngasi muk so ko hoji exam to ri ngasi exam da so ko adugi
practical tawri ba jago aduga hariba solution ji kudak te heta agang na plot taw ngamba hari mang le heta sangsang na uba pot sima leire aduga sigi potential ji na khajitang change tawragadi kari ong bala ke ka have je si when holadi page tara hot kada base computer programming da di macham khitang click taw khibada kudak ta within 1 second answer phangba aduna ngasai gi khitang interesting ora ban khanjai sigi part ma kuning close taw madu so dum ko gi DMU gi oza sing na yam kana mahero sing da madu gi line to the NAP 2020 lak pasiga kariga attraction piba ngamna ba adum yam kana honari haiba si tajabda yam nongai je ado oza Keshorjit na asagi sin bilang biri ba dugi mai ke digi kari angang sing da maruena manipur gi young scientist sing da haitai kitang motivate to boy no oza na kitang supplement kai to win ko okay abukan na akoina sinja dori ba workshop asi numit humni gini 21st February degi hauraga 23rd February phauba pangthokani numit humni hari basudai da khoigi ngangbi gadori ba speaker mayam se field sida yamna haitoi sing thoiraba expert ngaktani adagi khoigi sahi kuthra hena field da experience leraba oza sing sigi oina takpi gadori ba haibi gadori ba yamna kanaraba mamal yamlaba lecture sing se mayam soidana tabiu yaubiu aduga naha singi damakta su ekoina thamjari ba se ani subu numit se poster presentation session haiba ma koi thamjari poster presentation ki topic se quantum science and technology ni hari ba poster session ji dei da ekoi prize ahum ju pisa ga dawri best poster khangat laga aduna hari ba poster se any student adum yaubi ai aduga topic so undergraduate so other postgraduate adugi like yes undergraduate yawi postgraduate yawi research scholars yawi aduga topic so quantum science and technology bu regadi magi undergraduate level or su research level or su any yawi aduga adi su bunu mit chidi koi online session ni online session ji koi gi mapan da leri ba scientist sing da koi online oina pibi rakada bani sisu koi record tawraga YouTube ta hakko chanabagi plan leijari karigumba sariba session je miss to biraga su second day gi session je madi koi record tawraga YouTube ta thagat charake sujoi soidani yembiu yamna kanaba oigani haina ai thamjage oza mapan dagi koi gi scientist kara yaubirakani haina second day da maruina adu da kana koi saurangna koi na yabira e je house data da wangang bi da usin okay khoigi second day da online da wangang bi rakadaba sing se ahan bada Assam University dagi Dr. Anirvan Roy adu dagi ani subada Jawaharlal Nehru University Delhi dagi Professor R.K. Brozen IIT Kanpur dagi Dr. Sapam Ranjita Chanu adu dagi evening session da France dagi Dr. Augustine Ketrimayum IPPP Durham UK dagi Dr. Vishal Ngairangbam MIT USA dagi Dr. Oinam Romesh aduga mapanda tawzaraga so manipuri scientist ngaktani yes adone any language da nomisi am nungai ga do bomana magi imalon da so dum interaction to wi godong sa so dum legene ne khalle yes legene am nungai je ado zap Keshorjit Institute of Science and Technology na madugi platform amadi godong sa ba objective adugi makhada lengkhat bani aduna madu godong sa ba sing adu phanghana bi pandam da leiri bani haibasini ozana mayamda message ama pibiningi bi se hajare ba ko adana masi research institute asdeda naharol sing maru oina akogi research tobal loiraga natrerga na akogi some sort of thing thabak phangdringi thabak tanaringi tanja talak tu deida arembada mata mahan bagi mahutta akoi research institute of science and technology da yaubiraga mogi paper publication tobiraga mogi academic activities da enhance tawraga di henna moina mahisaba adu thabak phambada su nungai ba moina pamjari ba asadu thumbada yamna mate mo heni haiba wafam simasu haijanim bani akoi oja Keshorjit da asagi leiriba hojiki kari haigani manipur da leiriba trains de da ozana hoji work to be ozagi maru field si general theory of relativity plus akoi black holes ki matang da nainari bani masde da paper no per phong ki ba kot ki ba nungai ba awa nungai ki thodo wa thok ozana work to be matam da physics da maru oina kari haigani quantum science da haija batai ne as a black holes ki yam interesting oi ba area ni adu kara kaitang highlight to be okay
general theory of relativity se being it is some pamjarak pa aduga masi gi se akhoi master tamak padasti adu khar lairap tame aduga khajitang research level changsen ma matamda highly mathematical orba highly mathematical aduga masi pawada research level yorpada pawada why pawada understand of the why but wawada natana nuai bisu phawe I think as I tamna step by step learn torokoni matam changi why aduga yamna interesting oiba concept mayam hana khangam da yam lamna leram basing do naksal lakwa khutna lama phangudong na phawe se kudong na haibda black holes se mayam na sum ta bada wari da tv da loi tabira mani black holes haibase aduki matik dense oiba compact oiba object yamna kumbo object light phawba mangondagi escape to nathopangam do my gravity aduki matik kalle adu basing matau karamna scientist sing jena black hole si predict tor khibno haibase ekhoi differential equation gi solution degi le lakane ba aduna hari differential equation se Einstein na magi general theory of relativity puthoki 1915 gi paper se da general theory of relativity ki mana puthoki paper se da prediction te lakhi bane adu yamna interesting oi badi black hole se maji indirect detection tor mane ba hanadi indirect detection tor me aduga ikui ribagi mamang da black holes ki direct detection photograph hawo lai re event horizon telescope hadna ikoi all over the world collaboration to ba telescope mayam se all over the world chai tho thamaga si mayam se degi punsal laga event horizon telescope se black hole ki image pawa ikoi hojik mayam da patho ga khangan bi re adun hojik pawa da M87 hariba galaxy sigi center de lariba black hole adu ikoi ki milky way ki center de lariba black hole se ani sigi image putho ga mayam da khangan bi re final stage of a star na magi loi hi bagi adu bunia ko na black holes na hari se anywhere milky way da oibe ya any universe ki part amada asigi photo se assemble toraga worldwide thamba telescope mayam du dagi loba photograph mayam du samjalerga establish toba ko event horizon haibe se na black holes ki kari hatare mapan gi adode hek changora di madu manung star roga di heta effect toba aduga mapan le ri gaina da spider ba na sidagi bing se lorga event horizon telescope ana telescope sina ajiki lor photographer hojik black hole se leire haibagi evidence leire adana hojik se black hole research da yamna importance piba matam amadi oire all over the world hojik event horizon telescope ki photos tholopadagi di adagi gravitational waves ka detector padagi di highly active area of research oire masi yamna interesting oiba area ni masi nongma matam phangba matam amda san notice window television so ngasi dagi horoga haijaba tai thakai khoi seul khudingi weekly program oina weekend da saturday nomit khudingi akoina northeast window television network na so mayam gi damakta science ke program amamam anoba puthokpa mayam akoge latest science news update haijabatai masida yumpham oiba eminent scientists sing manipur da leriba amadi mapanda leba so online da toraga mayam da ano no invention sing ki matang da paudum jana ba pandam thamjari oza Keshorjit ki entire magi work se yam nungai ba black holes ki matang se angang sin so yam khangning ba haibatai madu matam parigi tungda ko sudram ke mayam da pudun laksage da ngasigi oina ngasagi quantum science and technology 2025 se maru oina emphasize tawjari basi kaki worldwide oina haijabatai ano ba IBM computers adu da tholai ba technology da achouba ahong ba lai ba sing asi maru oina industry sing na masi joint collaborative research work oina changsalaga tawba ngatani haina khalle ado aja Keshorjit na thenarapada manipur da su sigumba IBM computers kumba achouba khogi industry singa partner tawrerga research ki activities chathaba maru oina quantum science and technology da kana leire kamain tore experience da khamale gadi haibi khangdragadi adum kasu kai belai tre adum si matang da pet manipur da sigi hoji si karam maung da lai manipur industry lete haiba dubu de dum khangya do rega su manipur gi narol singna science ki ojana khambi ba hoi professor ni mane khambi bele rega su dum sidai da
khoi industry ga joint collaborative research ona tobasi funding na moina tawrerga institute tan tobana ta ba university college da kari da wak to bagi wana ta bada masisu anoba research ki trend da yamna encourage tawningai oiba lei ada ngang sing si da chang ba ya ba scope ka kari kara lerga dikra dum highlight to bi ai aro beda jak Keshorjit na miam da ozigi panthok dorwe international year of quantum science and technology ki matang da thamle ba workshop seminar panthok dorwe sigi matang da miam da kari kari message pining ba ozagi che tha hoba hai pining ba khot pining ba amtang hai bi khetang laurop na hai bi okay handak panthok jagadori ba khoi gi international year of quantum science and technology se gi workshop sida mayam soidana yobiu se quantum science and technology hai ba se yamna basic sciences tagi horaga hojik phawda laiba latest technological development se loina mak sunaba yawba workshop oigadori bani hiram khudi mo touch tawgadori bani lebak ama chakot pa hai ba se science and technology chakotana chakot pa ngam banate yam sumbo apam aikoina mapan lamdagi aircraft laibi ai fighter aircraft India na ate country dagi fighter aircraft laibi ai nuclear reactor laibi ai technology judi pirakte mani technology transfer hai ba sidi tawde ba ko aduna technology science and technology hai ba sidi akoi isana develop tawjagada bani aduna science and technology da especially basic sciences da akoi gi mayam gi attention se khajitang haidok khibudo ai gi wakal dadi science and technology chakotana lam ama chakot pa yaroi aduna science and technology da akoi gi mai ji amu onsal laga akoi gi lebak se karma mong da yam tuna chakot pa yabage sustainable way da haibadu khamin nana ba akoi gi basic sciences da khajitang mai onjan jaba amasung latest applications of quantum science masi gi idea khar leina ba workshop se soidana yobiu aduga sidai kana ba lobiu haijani hawga ban numit ka to hapet oh hawga numit se February gi tang kun ga mathoi aduga numit humni tawada 21 22 23 physics department Manipur University venue na maru men venue si Manipur University ki conference hall physics department ki conference hall da maru ina pangthok sagani maru oina masida speaker oidoi ko gi yamna oja amu oina khwaidagi Manipur da singthana ba oja professor si amu ba sing mana quantum mechanics horpa conceptual kaino singang bigani matungda ko gi hujiki yamna quantum computer lacting gi mamang da ko khara koi Einstein ga Bohr gi debate ko EPR paradox hai madugi matang sida ngang do se koi oja TS Jakendra Singh ko mani ngang do ni adi mutunda koi oja Rajmohan laire adi oja Doren laire oja Doren ngang do sina hojiki modern quantum science ki technology sing se emerging technology sing se kari no hai si mana masi nainaraga mana present tawni sumain tawtana mayam ama leihre ko adu masi amona phangaroi dongni ko masi yaubiu yaubasi yam kanagani angang sing na maruina inkhala leba nahawari ba scientist sing undergraduate and postgraduate students sing research scholars sing college goja sing university goja sing loinama lengbiro lakpiu Manipur University conference hall ni physics department ki adu tangkun ma thoide gi haujagadobuni amasi yaubina ba adum contact ba adum yare haina luxury